IDP sing mayumda hanjindrifaoba tangdu leitaba fibamda haiba yaroi Lanjena to Natongan but relief camps in the Sanger from Lodi Basing, Masamasa Maramdam the Kunda Leitaba Pangdiva Pavadi, Manipur Mahosagi Pivam Hanjilakle Haiba Yaroi Haina, Lok Sabagi MP Dr. Angumsa Bimol Akwajamna Fondo Crane, Angam Ato Karana, Manipur Tangdu Leitaba Pivam Hanjilakle Haina Fondo Narfagi Matangda, MP Bimola social media the Tagalakiba video post Amada Hai, Manipur Irang Leire Haiba Unanabagi Wafonkaya Prime Minister na Parliament Tonkiba Leite. Asigamba wafam thamlakani haibasi amang thakta media gi khuthangda phongdok laga lakhrabani hauzik lanjen na tongan ba relief camp sing da changje from loriba miyam asina masa ki maramdam da khunda leita da hingba ngamdriba phawbade manipur da mahausa gi phibam hanjilakle haiba yaroi makhoina hauzik leliba punsi mahing asi na thaidaga lamdam asida santi hanjilakle haina phongdok liba wafam asi miyam da utchai bani haiki